Kamjong Amadi Myanmar border da PLA ka Khut Thoknabada Kuki Militant kaya Shire pawasi ngasi nungthil phongkhiba pawnil khol pawse dagi lokhat sabane Manipur gi Kamjong district amasung Myanmar gi ngamkhai paringda Manipur gi laloklup PLA amasung masing yamlaba Kuki Militant sing KNF B gi marakta akan ba mawong da Khut Thoknakhre Khut Thoknabada Kuki Militant ani sire haire thaza ningai oiba paw amagi matungin na Khut Thoknaba se tha se gi hauki batare tagi lepta na ngasi fawba Khut Thokna rakhibani haire nakal ani gi marakta miyoi kaya asogapan asi ana kaya yawbagi haibagi chapchaba khangba ngamdrabaso thaza baya ba pawadu gi matungin na Kuki Militant ani siramgani haina thaza na ring mafam adu da Khut Thokna re haibagi paw phangbadagi border pillar number 90 amasung 91 gi marakta Central Security Force na akan ba section thorang sing laukhat khre haire nakal lamarom da thogdok asigi matang da phangba to pa paw man Kamjong district amasung Myanmar ani gi ngamkhai gi border pillar number 90 amasung 91 gi mafam amada leiba PLA gi lansang amada masing yamlaba Kuki Militant sing nongmai asube cartouche SMG LMG MMG motar attack yauna drone chingba sisinaduna haukhiba me taretage akan ba landa chatharaktuna lakhiba nei hai riba attack adu bu thengnaduna PLA gi lanmi singna handuna kapada Kuki Militant sing adu sikhibani haire loina thazaba yaba pawamana haujik thogdok thokpamda masing yamlaba Indian lanmi sing su thomjinduna leire loina na ngasi nungthil helicopter sizinaduna thogdok thokpam aduda bom kaya thadaba unakhi haire